Maruoiba Pau BJP ke Laingakloy Sing Tongan Bamafam Sing the Camp Tauduna Lainari, Atuba Matamda, Anova Chief Minister Gi Masak Maming Lautorakayana Lady. Manipur ki Governor na Chief Minister Nongthom Pambiren ki resignation accept taukhrabasu Manipur da Housik PR chatnabagi wafam di laitui haine MP Bimol akoi zamna fongdokre. Amadi Thoubal District ki Kakmayai dagi lut taukiba khutlai mapan ki manungda nipan recover tauba ngamkhre makha tana thizinbagi thabak chathari. Kurumjari ISCOM News Ming Tabiri Bakwai Panamak Pai Pinky Okramna Taram Nokchari Pungjasi Faubuki Maruga Pau Singh Pizari. Chief Minister Nongthom Pambiren ngarang Governor da resignation pisan kraba matungda BJP lenga ki MLA Minister Singh tongan bamafam Singh da camp tauduna lainari. Ngasi ayuktagi haugani tauramba taranitoi shuba Manipur Legislative Assembly ki taret suba session hauziki oinadi pangthokiroi haina Governor na thorakpa anoba order amada tholakrabasu MLA Minister kharadi ngasi Assembly da punduna makhoi gi oiba mifam famkhre. Mifam adu famlaba matungda ngarangdagi Imphal da lairakhiba BJP gi North East Coordinator Sambit Patrana Speaker T.I. Satyabartaga unaduna warisana ki hairi. Unaba aduda kari karamba wafam Singh khana ki haiba chapchaba khangba ngamdrabasu anoba Chief Minister khanbagi matangda khanaramba yai haina thazanari. Manipur ki Chief Minister Nongthom Pambiren ngarang Governor da mahak Chief Minister fam thadok charage haina resignation pisan kibagi matangda ngarang numidang Congress MP Angomcha Bimol akoizamna Manipur gi miyam asi mathau ningthina khangba lengak ama deserve tawi haina national media amada fongdokre. MP Bimol akoizamna makhatana fongdorakhibada Manipur da housik oirakliba fiba masida President's rule thambagi akaknaba order ama thorakpagi wafam di laitri adum oinamak Chief Minister Nongthom Pambiren gi resignation letter adu Governor na accept tawre haiba pau tare pau asigi matung innadi hayengdagi hauna pangthokadawriba Manipur State Assembly ki budget mifam asi null and void oire haibadi Governor na sumon taukiba mifam asi hauziki oinadi pangthokiroi haina Governor ki maikai fongdorakpa laire. Fiba masida Manipur hauzik mara leitaba miyoi kaya leikidaba amadi miyoi lising kaya na lanjena duna relief camp singda awa maisa langliba singi khalagadi awaba mayok nariba miyam gidamakta hena matik chaba lengak ama leiba tangai fadre haiba simadi mayek singli haiki. Initially, I was skeptical whether it is fake news or, that this drama of resignation has happened before also. So, but it seems that it's true that the governor's paper that his resignation has been accepted, that paper has come in. But whatever it is, I think the people of Manipur deserves is a responsible government who can deal with the situations, because it's an unprecedented chaos that we have seen subversion of all the propriety of constitutional order. Economy has been destroyed. So many lives have been lost, and thousands of people have still been languishing in relief camps. So we deserve a responsible government, and I think that's the first thought that I have. Tomorrow we are supposed to have our assembly sessions, because you have to have this within 6 months. Period as stipulated in the Constitution. So I've heard that the Governor's Secretariat has confirmed that tomorrow the session will not begin. But as of now, there is no formal notification of President's rule being imposed. When you put the Assembly under animated suspension or dissolve, either way, it will be what is conventionally called President's rule, Article 356. That hasn't come in, so we don't know. Are they going to install the new chief ministers? Otherwise, the assembly has to be convened, or otherwise, assembly has to be put under animated suspension or dissolved. Either way, and the government of India have to take over.
थासिकी तांग निपानदा थौबाल डिस्ट्रिक्ट की ककमयाइदा लेबा IRB आउटपोस्ट तगी खुलाई मापन लूट तौखिबा दुगी मनुंगदा खुलाई निपान अमदी रिकवर तौबा ngamle हाइना पुलिस तगी फंगबा पाव अमना हाइरी पाव असिगी मतुंग इन्नदी खुलाई लूट तौबा लाखिबा सखंगदबा खुलाई पाइबसिंग अदुगी मनुंगदा मियोय अमदी फाहौबा ngamखी फारबा मियोय अदु मोइरांगपुरेल ममांग लेकाइदगी हिजम निंगथेम सिंह चही 94 तुंगदा वाहंग पावहंग चथरबा मतुंगदा महाक केसीपीगी कैडरी अमनी हाइबा खंगबा ngamlakhi मखा ताबा वाहंग पावहंग चथरबा मतुंगदा मणिपुर पुलिस की कांगबु अमना ngamukhong chingkhongda thiba humbagi thabak chathabada hairiba khulai nipan adu recover tawba ngamkhibani manipur police ki kangbu asina makhatana thiba humbagi thabak chathabada langathel chingkhongda leiramba KCP gi camp ama थेंगनरकपगा लोइनना मफम अदुदगी 9mm पिस्तोल अमगा कोनना मसिंग यामलबा नोंगमई मरु सिंग अमदी बोम कया फागत पंगमखी हाइरी चही अनि फाजिलकलबा मणिपुर थोकलिबा लान असिदा बिष्णुपुर डिस्ट्रिक्ट की कैनौगी मियामबु असोय अंगाम थोक्तनबा ngak सेलिबा कैनौ थोंगथक मनिंग लेकाइदा लेबा BDF सिंग असिबु लेंगाकना लौथोकननबा होनरकलिबा असि लौथोकपा यारोय हाइना कैनौ थोंगथक मनिंग लेकाइदा ngasi miyamna wakat khongjang changsinkhre wakat khongjang aduda sarukya khiba miyamna kainau thongtak tagi security force lokthok pa yaroi haiba kholau kaya su lau khiba ga loinana security force lokthok pa yaroi haina thaba play card kaya su sizinaki wakat mifam da sarukya khiba W homesho na phongtora khibada tamthiraba kuki narco militant singna leptana nongmai kapsilakliba kainau gi mafam asida supnagi BDF manga khak leiba asi lokthokna ba SP Bisnupur na honarakliba asi tawbiganu masina miyamda hena mi paiba pokhanbata natana amukka hena thawai wahanba oina thokani hairaduna handak manipur gi tongan tongan ba mafam singda khutlai lakpagi thaong kaya ama kanna chatharakliba asi kainau khunja singi khalaga mafam asidagi तौबीगनु हाइना मरी लेनबसिंदा अपील तौखी लोइनना करिगुंबा हाइजरिबा सिगी ओना तैनबदा कनागुंबना तौरक्लबदी मैरा पाइबिसिंग अमदी लेकाइगी क्लब सिंगना थेंगनगनी हाइखी लीला ड्रामा हाइबसी वे ऑफ लाइफ अमनी एंटरटेनमेंट खक्तनते खुनाई असिबु नैनबनी खुनाई की ममी ताहनबनी हाइना KDU डायमंड जुबली सेलिब्रेशन कमिटी की कन्वेनर बॉबी जेम्स वाहेंगबमना फोंदोरकली KDU डायमंड जुबली सेलिब्रेशन कमिटी ना सिंधुना ngasi KDU लिंखतखिबा हुंबुद्रा मंगा सुबा कुमोन थौरमगा मरी लेनना कुंबी कांगजैबुंग कुंबी दा डायमंड जुबली सेलिब्रेशन अमा पांगथोखरे थौरम अदुदा बॉबी जेम्स ना हाई खुनाई अमा सेमकदना बखोनबदा लीला ड्रामाना लौरिबा थौदांग सिंह अदु ngasi gi mirol asida khanghanba matau tai mahakna hai KDU na diamond jubilee gi thoramda khudol tamgadoriba ching tam lanmi haina mingthonba drama asi ngasi dagi chahi chani rom gi mamangda thokiba awasing na manipur da landara khibagi wari aduni wari asina matam aduda hera chandra na pikhiba warol kaya adu miyam da nahauna na amuk ningsing hannaba pandam thamli haiki thoram aduda india block manipur gi convener KSA Santa BJP kumbi mandal gi president Khetri Jogindro kumbi dramatic union KDU gi convener S Angausana Moirang gi DIW Bobby James social worker M Mega Chandra W Sobha amadi atai maru oiba miyoi kaya su sarukyakhi UFO Yairipok Top Chingtha Battalion Secretary oina matam sangna thau puramba Yairipok Top Chingtha mathak leikaidagi leikhidraba loitong bam Dhananjoy Maitai gi mangani chanba leihun tambagi thoram ngasi Yairipok Top Chingtha mathak leikaida pangthokre थौरम का मरी लेनना तोंगान तोंगान बा मफम दगी लाकपा UFO की थौमी सिंगना हैकत लेकत तंबगा लोइनना लेखिद्रबगी मफमदा UFO की सलूट पीदुना इकाय खुमनब उतखी नाकल अमरोमदा UFO यारिपोक टॉप चिंगथा बटालियन के सेक्रेटरी ओइना थौपुरंबा लोइतोंगबम धनंजोयना लेखिदबदा UFO सेंट्रल हेडक्वार्टर हाइपोक की माइकैदगी अवाबा फोंगतोकपगा लोइनना लेखिद्रबा इमुंग मनुंगना नंगहौरिबा अवाबदसु ऑर्गेनाइजेशन असिना सरुक यारी हाइना UFO की पब्लिसिटी सेक्रेटरी तोंगब्राम वांगलेन ना पाउजेलकली लोइसिलकपदा मरुइबा पाउ अमुखना थमजरी
BJP gi leingak sing tongan ba mafam sing da camp tawduna leinari athuba matamda anouba chief minister gi masak maming lauthorak pa yana leiri Manipur gi governor na chief minister Nongtombam Biren gi resignation accept tawkhrabasu Manipur da hauzik PR chanabagi wafam di leitri haina MP Bimol Akoizam na phongdokre Amadi Thobal district ki kakmayai lut tawkhiba khutlai mapan gi manungda nipan recover tawba ngamkhre makha tana thijinbagi thabak chathari ISCOM news na sandok chaba Manipuri pau pungja si faubagi oinadi matang swaiste loisinjare makha taba pau singidamak ISCOM news padumak mityeng tatuna lebiu